उचेक सिंगना इलेक्ट्रिक वायर द तोंगबा मतमदा मई चिंगद्रिबा की मरम करिगिनो एरोप्लेन के पायलट सिंग कोई अमत खाक्त्रिबा की मरम करिगिनो अमसुंग असिगुमलबा उहई अमा हाइरिबा उहई असि रेडियो एक्टिव ओइबा असिना चिंगबा इंटरेस्टिंग ओइरबा फैक्सिंग पुदुन लक्सरी चैनल असि मतम लेबा किबिकता मियामदा खितंग द ओइरबा नॉलेज ओइगदबा वीडियो ngakta semna puthokjabani mayamnasu asigumlaba channel asibu minghanaba tawduna support tawba lepigano fact number 1 da nungtigi mayamna yamna pamna chanaba khwaidagi common oiba uhoi amatang hayu haiba targadi laphoi haibasini aduba mayam khangbibra laphoi haiba uhoi asi radioactive cheli masi oijarabasu aikoina nungtigi laphoi chaba matamda karichu akaiba leite maramde laphoi da yoriba radioactive oibagi chang asi yamna pikpa changne aduna masina aikoigi haksang da karichu amangba thokan bangamde laphoi da potassium gi chang yamna wangna yawi masida potassium gi isotope ahum potassium 39 potassium 40 amasung potassium 41 yawi masida yawriba potassium 40 asi radioactive oi laphoi gram chamada potassium gi chang 0.328 gram yawi masigi 0.328 potassium gram asigi manungda radioactive oiriba potassium 40 gi chang asi supna tangi 0.012% tamakni aduna laphoi gram chamada potassium 40 gi chang asi 0.000396 gram khaktani aduna karigumba misak amana radioactive dose na maram oiraga laphoi yamna chaman badagi sijage haiba targati amukta punna laphoi karor ama chabagi mathok tai natragana chahi tare sunglep leptana nungtigi laphoi chaniga humdra mari chabagi darkar oi masimak oithoktabani aduna mayamsu karimata chingnaba leitana laphoi chabiyu haksang panna leibiyu fact number 2 da mayamnasu masi ihan han uba matamda luppa horaklaba jahaz ama oina khanbiba targadi madu aran bani masi jahaz ama natte masigi maming asi floating instrument platform flip hairga su khangnai masi vertical oina su aduga horizontal oina su operation toba yai masi supna tangi US Office of Naval Research ta khakta lei masi wave ki awang ba acoustic signal water temperature water density amasung meteorological data sing collect tawda sijinai masigi damakta flip asibu constant oina mafam amada lenganna thamdaba yadaba haibadi atei jahaz kumna ithakna hairakpa matamda mathak makha lenganba yadaba masigi flip asida 90 meters hangba ballast tank sing yauri masida ising changanduna flip asibu 90 degree da lefanduna lei masigi apunbagi asang basi foot 485 ni masida research team mi 13 ga loinana crew member mangaga numit kuntrani phauba samudra da leiba yai masi 1962 da launch tawkhibani masigi manufacturing cost na 600 million US dollar ni fact number 3 da malemda angak panga makhal budi mayamna su yamna ubiram lagani aduba masigi nga makhal asi mayam ubirabra masigi maming asi barrel eye fish kawi masigi nga asigi makok asi yengbada transparent oi aduna masigi makok manungda yawriba organ khudingmak mapandagi loina uba phangi masigi nga makhal asi samudra da 400 meter dagina 2500 meter phobgi arubada phangi masi coast of California amasung North Pacific Ocean singda phangi fact number 4 da hujiki matamda mi khudingmak koi khakpagi chatnabi ama kanna hongnarakli karigumba mayamna notice tawba yobiragadi soidna khangbiramgani madudi aeroplane gi pilot sing beard habidi makoi amada chomdaba sitna na saving loina tawba Federal Aviation Administration ki Federal Aviation Regulation ki Part 91.211 ki matung inna karigumba aeroplane ama 12,500 feet ki mathak te hena wangna paiba targadi pilot khudingmak ki darkar hek oirakpaga siznanaba oxygen mask ki mathau tai oxygen mask amabu maida kamaina uppage haibdu mayamsu yengbiu aduna mask pu niyom chumna upnabagi damakta pilot singi mamaida atopa extra oiba layer maduna mask tagi oxygen leak oiba yaba amata leiba yate aduna oxygen mask sing uppa matamda makoi gi mafamda phajana tanaba pilot sing makoi gi makoi sing sitna na saving tawthoklibani karigumba pilot singna koi khakpa pamlabasu yamna tena maduna mask uppa matamda karisu akaiba thoktanaba maongda khaknai aduga ikoi gi society sidasu koi lang sitna na kakpa mibu yamna honest oiba puksil sengbu oina su longnai fact number 5 ta karigumba matamda mayamna su itattatna ayama matamda ningtham thagi matam singda lambi gi nakanda chatliba electric wire singda uchek singna pareng tongba budi itattatna ubiram lagani masi uba matamda mayam gi wakhalonda su karigumba wahang ama soidna hangninglamgani haina khalli uchek singna electric wire singda tongba matamda Mei Chingdriba gi maram karigeno masi khangdringa mamangda electricity haibasi karino haibado amungtang yengminasi electricity haibasi ekoina piklingai da tamlakpa flow of electron from high potential to low potential haibasi ne
हाइबदि इलेक्ट्रॉन सिंग अवांग मफमदगी अनेंब मफमलोंदा चेनबा हाइबनी इलेक्ट्रिक वायर अमदा उचेक अमा तोंगबा मतमदा उचेक अदुगी मखोंग अनिमक पोटेंशियल चप मानबा वायर अमा खक्तदा तोंगनो लई वायर अदुदा चेलिबा करेंट उचेक अदुगी मसादा फाउदुना चत्ते मरमदि मदुना इलेक्ट्रिक करेंट गी लंबी हेना कोइथोकहल्ली इलेक्ट्रिक करेंट मतम लेबा खिबिकता अतेनबा लंबी खक्ता खंदुना चटली अदुना इलेक्ट्रिक करेंट ना उचेक की मसादुदा फाउदुना चत्तबना उचेक सिंगना इलेक्ट्रिक वायर सिंगदा तोंगलबसु करिसु तौदे अदुबो करिगुंबा उचेक ना इलेक्ट्रिक वायर दा तोंगबा मतमदा मखोगी मसागी अतोप बॉडी पार्ट सिंगना अतोप इलेक्ट्रिक वायर दा सोकपा तारगदी उचेक अदु मई चिंगदुना सीगनी वीडियो सिबु नुंगाइबिबा तारगदी लाइक शेयर अमसुंग कमेंट तोबियु अदुगा मखा तारकपा असिगुमलबा अमेजिंग फैक्ट्स सिंगदमक्ता चैनल असिबुसु सब्सक्राइब तोक्सिनबियु।